ꯈꯨꯜꯉꯥꯛꯄꯁꯤꯡꯒꯤ ꯈꯨꯠꯂꯥꯏ ꯐꯥꯖꯤꯜꯂꯨꯕꯗꯒꯤ ꯏꯔꯥꯡ ꯊꯣꯛꯈ꯭ꯔꯦ ꯂꯩꯉꯥꯛꯀ ꯌꯥꯅꯕ ꯄꯨꯔꯛꯄꯗꯒꯤ ꯈꯨꯠꯂꯥꯏ ꯄꯤꯊꯣꯔꯛꯈ꯭ꯔꯦ ꯄꯥꯎꯁꯤ ꯄꯥꯎꯖꯦꯜ ꯄꯥꯎꯆꯦꯗꯒꯤ ꯂꯧꯈꯠꯆꯕꯅꯤ ꯍꯧꯈꯤꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯀꯨꯝꯕꯤ ꯑꯃꯁꯨꯡ ꯊꯥꯡꯒ ꯀꯦꯟꯗ꯭ꯔꯒꯤ ꯂꯣꯟꯅꯕ ꯃꯐꯝ ꯑꯃꯗ ꯂꯩꯔꯤꯕ ꯈꯨꯜꯉꯥꯛꯂꯤꯕꯁꯤꯡ ꯐꯥꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯈꯨꯜꯉꯥꯛꯂꯤꯕꯁꯤꯡ ꯅꯥꯟꯊꯣꯛꯈ꯭ꯔꯒ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯝꯕ ꯈꯨꯠꯂꯥꯏꯁꯤꯡ ꯐꯥꯈꯤꯕꯒꯤ ꯋꯥꯍꯧꯗ ꯃꯐꯝ ꯀꯌꯥꯗꯒꯤ ꯂꯥꯛꯄ ꯃꯤꯌꯥꯝꯅ ꯂꯥꯟ ꯑꯁꯤ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯈꯨꯠꯂꯥꯏꯁꯤꯡ ꯐꯥꯒꯠꯄ ꯌꯥꯔꯣꯏ ꯃꯤꯌꯥꯝꯗ ꯁꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯅ ꯉꯁꯤ ꯀꯨꯝꯕꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯊꯣꯝꯖꯤꯟꯈ꯭ꯔꯦ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯗ ꯃꯍꯥ ꯔꯦꯖꯤꯃꯦꯟꯅ ꯈꯨꯜꯉꯥꯛꯄꯁꯤꯡꯗꯒꯤ ꯐꯥꯖꯤꯟꯈꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯃꯤꯌꯥꯝꯗ ꯁꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯅ ꯀꯨꯝꯕꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯊꯣꯝꯖꯤꯟꯗꯨꯅ ꯏꯔꯥꯡ ꯍꯧꯈꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯍꯥ ꯔꯦꯖꯤꯃꯦꯟꯒꯤ ꯄꯥꯔꯁꯅꯦꯜꯁꯤꯡ ꯑꯃꯗꯤ ꯀꯨꯝꯕꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯄꯥꯔꯁꯅꯦꯜꯁꯤꯡ ꯑꯃꯁꯨꯡ ꯃꯩꯔꯥ ꯄꯥꯏꯕꯤ ꯌꯥꯎꯅ ꯃꯤꯌꯥꯝꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯃꯨꯛꯅꯈꯤ ꯃꯨꯛꯅꯕ ꯑꯗꯨꯗ ꯕ꯭ꯂꯦꯡ ꯐꯥꯌꯔ ꯐꯥꯎꯕ ꯇꯧꯗꯨꯅ ꯃꯤꯌꯥꯝ ꯑꯗꯨ ꯇꯥꯟꯈꯥꯏꯅꯕ ꯍꯣꯠꯅꯈꯤ ꯏꯔꯥꯡ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯆꯥꯎꯊꯣꯔꯛꯄꯗꯒꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯑꯦꯁꯄꯤꯅ ꯂꯨꯆꯤꯡꯕ ꯑꯆꯧꯕ ꯐꯣꯔꯁ ꯑꯃꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯈꯤ ꯇꯨꯡꯗ ꯃꯍꯥ ꯔꯦꯖꯤꯃꯦꯟꯠꯀꯤ ꯁꯤꯑꯣ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯦꯁꯄꯤ ꯑꯃꯗꯤ ꯊꯥꯡꯒ ꯀꯦꯟꯗ꯭ꯔꯒꯤ ꯑꯦꯝꯑꯦꯜꯑꯦ ꯇꯣꯡꯕ꯭ꯔꯝ ꯔꯣꯕꯤꯟꯗ꯭ꯔꯣ ꯑꯃꯁꯨꯡ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔꯒꯤ ꯑꯦꯝꯑꯦꯜꯑꯦ ꯑꯦꯁ ꯄ꯭ꯔꯦꯝꯆꯟꯗ꯭ꯔ ꯌꯥꯎꯅ ꯄꯨꯟꯅ ꯃꯤꯐꯝ ꯑꯃ ꯐꯝꯗꯨꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯋꯥꯔꯤ ꯁꯥꯅꯈꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯊꯥꯛꯇ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯨꯈꯠꯇꯨꯅ ꯄꯥꯎ ꯐꯥꯎꯅꯔꯕ ꯃꯇꯨꯡ ꯌꯥꯅꯕ ꯄꯨꯔꯛꯄꯗꯒꯤ ꯈꯨꯜꯉꯥꯛꯄꯁꯤꯡꯒꯤ ꯐꯥꯖꯤꯟꯈꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯃꯤꯌꯥꯝꯗ ꯁꯤꯟꯅꯔꯕ ꯃꯇꯨꯡ ꯏꯔꯥꯡ ꯑꯗꯨ ꯅꯦꯝꯊꯈꯤ ꯍꯥꯏꯔꯤ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯧ ꯎꯍꯧꯗꯕ ꯃꯤꯇꯩꯒꯤ ꯂꯧꯐꯝꯁꯤꯡ ꯀꯨꯀꯤꯁꯤꯡꯅ ꯂꯧ ꯎꯅꯕ ꯊꯕꯛ ꯄꯥꯏꯈꯠꯄ ꯍꯧꯔꯦ ꯄꯥꯎ ꯑꯁꯤ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯗꯒꯤ ꯂꯧꯈꯠꯆꯕꯅꯤ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯝꯂꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯁꯥꯕꯨꯡꯈꯣꯛ ꯈꯨꯅꯧ ꯑꯃꯗꯤ ꯁꯪꯒ꯭ꯔꯥꯝ ꯀꯨꯀꯤ ꯈꯨꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯕ ꯃꯃꯥꯡ ꯆꯍꯤꯗ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯑꯀꯟꯕ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯧ ꯄꯥꯟꯕ ꯉꯝꯍꯧꯗꯅ ꯂꯩꯕ ꯂꯧꯀꯣꯜꯁꯤꯡ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯂꯧ ꯄꯥꯟꯅꯕ ꯊꯕꯛ ꯄꯥꯏꯈꯠꯄ ꯍꯧꯔꯛꯂꯦ ꯍꯥꯏꯔꯤ ꯈꯨꯟꯖꯥꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯅꯍꯥꯜ ꯅꯨꯡꯊꯤꯜ ꯄꯨꯡ 4:50 ꯇꯥꯕ ꯃꯇꯝꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯆꯤꯡꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯃꯩꯇꯩꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯧꯕꯨꯛꯁꯤꯡꯗ ꯍꯧꯕ ꯅꯥꯄꯤ ꯁꯤꯡꯕꯤꯁꯤꯡ ꯃꯩ ꯊꯥꯗꯣꯛꯄꯒꯤ ꯊꯕꯛ ꯆꯠꯊꯕ ꯍꯧꯈꯤ ꯂꯣꯏꯅꯅ ꯃꯃꯥꯡ ꯆꯍꯤꯗ ꯂꯧ ꯎꯕ ꯉꯝꯗꯕ ꯃꯩꯇꯩꯒꯤ ꯂꯧꯐꯝꯁꯤꯡ ꯑꯗꯨ ꯂꯧ ꯎꯅꯕ ꯁꯦꯝ ꯁꯥꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯈꯤ ꯍꯥꯏꯔꯤ ꯄꯥꯎ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯆꯤꯡꯌꯥꯒ ꯅꯛꯅꯅ ꯂꯩꯕ ꯂꯧꯀꯣꯜꯁꯤꯡ ꯑꯁꯤ ꯃꯃꯥꯡ ꯆꯍꯤꯗꯒꯤ ꯍꯧꯅ ꯉꯁꯤ ꯐꯥꯎꯕ ꯃꯩꯇꯩꯁꯤꯡꯅ ꯆꯪꯗꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯂꯧꯐꯝꯗ ꯂꯧ ꯎꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄ ꯉꯝꯗꯅ ꯂꯩꯔꯛꯈꯤ ꯂꯣꯏꯅꯅ ꯂꯧꯀꯣꯜꯁꯤꯡ ꯑꯗꯨ ꯅꯥꯄꯤꯁꯤꯡꯅ ꯍꯧꯖꯤꯟꯗꯨꯅ ꯄꯨꯡꯁꯣꯡ ꯁꯣꯡꯗꯨꯅ ꯂꯩꯕ ꯃꯐꯝꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯀꯨꯝꯊꯔꯛꯇꯨꯅ ꯅꯥꯄꯤꯁꯤꯡꯅ ꯃꯩ ꯊꯥꯗꯣꯛꯂꯒ ꯂꯧ ꯎꯅꯕ ꯊꯕꯛ ꯄꯥꯏꯈꯠꯂꯛꯄꯅꯤ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯁꯥꯕꯨꯡꯈꯣꯛ ꯈꯨꯅꯧꯒ ꯂꯣꯟꯅꯅ ꯂꯩꯔꯤꯕ ꯃꯩꯇꯩ ꯈꯨꯜꯁꯤꯡꯒꯤ ꯃꯃꯥꯡ ꯊꯪꯕ ꯀꯨꯀꯤꯁꯤꯡꯅ ꯇꯥꯔꯤꯕ ꯆꯤꯡꯒꯤ ꯁꯔꯨꯛꯁꯤꯡ ꯍꯥꯏꯕꯗꯤ ꯁꯪꯒ꯭ꯔꯥꯝ ꯇꯨꯏꯆꯤꯟ ꯑꯃꯗꯤ ꯐꯥꯏꯃꯣꯜꯒꯤ ꯆꯤꯡꯃꯥꯏꯒꯤ ꯁꯔꯨꯛꯁꯤꯡ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯍꯥꯜꯗꯒꯤ ꯍꯧꯅ ꯂꯥꯃꯩ ꯊꯥꯗꯣꯛꯇꯨꯅ ꯄꯣꯠꯆꯩ ꯊꯥꯅꯕ ꯊꯕꯛ ꯄꯥꯏꯈꯠꯄ ꯍꯧꯈ꯭ꯔꯦ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯄꯥꯝ ꯍꯥꯏꯗꯣꯛꯄꯒꯤ ꯊꯕꯛꯁꯨ ꯌꯥꯝꯅ ꯀꯟꯅ ꯆꯠꯊꯔꯤ ꯍꯥꯏꯔꯤ ꯄꯟꯕ ꯌꯥꯕꯗꯤ ꯁꯪꯒ꯭ꯔꯥꯝ ꯇꯨꯏꯆꯤꯟ ꯑꯃꯗꯤ ꯐꯥꯏꯃꯣꯜ ꯍꯥꯏꯔꯤꯕ ꯁꯥꯕꯨꯡꯈꯣꯛ ꯈꯨꯅꯧꯒꯤ ꯃꯅꯤꯡ ꯊꯪꯕ ꯆꯤꯡꯒꯤ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯀꯨꯀꯤꯁꯤꯡ ꯑꯁꯤ ꯃꯃꯥꯡ ꯆꯍꯤꯗ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯂꯥꯟ ꯑꯁꯤ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯕꯪꯀꯔ ꯁꯥꯗꯨꯅ ꯂꯩꯔꯝꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯂꯣꯏꯅꯅ ꯇꯛꯊꯣꯛꯈꯤꯕꯗꯒꯤ ꯀꯨꯀꯤꯁꯤꯡ ꯑꯃꯠꯇ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯄ ꯉꯝꯗꯅ ꯂꯩꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯃꯥꯡꯗꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯄꯥꯝ ꯍꯥꯏꯗꯣꯛꯄ ꯑꯃꯗꯤ ꯆꯤꯡꯃꯥꯏꯗ ꯍꯧꯕ ꯎꯄꯥꯜ ꯋꯥꯄꯥꯜꯁꯤꯡ ꯃꯩ ꯊꯥꯗꯣꯛꯄꯒꯤ ꯊꯕꯛ ꯑꯁꯤ ꯆꯠꯊꯕ ꯍꯧꯔꯛꯄꯅꯤ ꯍꯥꯏꯔꯤ ꯇꯥꯇꯥ ꯑꯃ ꯂꯣꯈꯥꯗ ꯇꯥꯁꯤꯟꯈ꯭ꯔꯦ ꯒꯥꯔꯤ ꯑꯃ ꯃꯩ ꯆꯥꯛꯈ꯭ꯔꯦ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 10 ꯇꯥꯕ ꯃꯇꯝꯗ ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤ ꯄꯔꯤꯡꯒꯤ ꯃꯥꯎ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯃꯔꯥꯝ ꯑꯃꯗꯤ ꯇꯗꯨꯕꯤ ꯑꯅꯤꯒꯤ ꯂꯣꯟꯅꯕꯗ ꯃꯅꯤꯄꯨꯔ ꯇꯝꯅ ꯆꯪꯂꯛꯈꯤꯕ ꯄꯣꯠꯆꯩ ꯄꯨꯕ ꯇꯥꯇꯥ ꯇ꯭ꯔꯛ ꯑꯃ ꯂꯣꯈꯥꯗ ꯇꯥꯁꯤꯟꯗꯨꯅ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯈ꯭ꯔꯦ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯇꯥꯇꯥ ꯇ꯭ꯔꯛ ꯑꯗꯨꯗ ꯄꯨꯗꯨꯅ ꯂꯥꯛꯄ ꯄꯣꯠꯂꯝꯁꯤꯡ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈ꯭ꯔꯦ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯊꯥꯖꯅꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯆꯞ ꯆꯥꯕ ꯄꯥꯎ ꯐꯪꯕ ꯉꯝꯗ꯭ꯔꯤ ꯑꯃꯔꯣꯝꯗ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 10:30 ꯇꯥꯕ ꯃꯇꯝꯗ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯏꯟꯗꯣ ꯃꯦꯟꯃꯥꯔ ꯔꯣꯗꯀꯤ ꯁꯤꯡꯖꯃꯩ ꯃꯌꯦꯡꯕꯝ ꯂꯩꯀꯥꯏ ꯃꯄꯥꯗ ꯂꯝꯕꯤꯗ ꯊꯧꯗꯨꯅ ꯂꯥꯛꯄ ꯀꯥꯔ ꯑꯃ ꯃꯃꯥꯡ ꯊꯪꯕ ꯏꯟꯖꯤꯟꯒꯤ ꯁꯔꯨꯛꯇ ꯈꯪꯍꯧꯗꯅ ꯃꯩ ꯍꯧꯅ ꯆꯥꯛꯂꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯃꯠꯇ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯈꯤꯕ ꯂꯩꯇꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯒꯥꯔꯤ ꯃꯩ ꯆꯥꯛꯂꯛꯈꯤꯕ ꯑꯗꯨꯗ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯇꯦꯡꯅ ꯃꯩ ꯑꯗꯨ ꯈꯨꯗꯛꯇ ꯃꯨꯊꯠꯄ ꯉꯝꯈꯤ ꯍꯥꯏꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗꯒꯤ ꯂꯧꯈꯠꯆꯔꯒ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯔꯣꯕꯤꯟ ꯃꯉꯥꯡ ꯈ꯭ꯋꯥꯏꯔꯥꯛꯄꯝꯅ ꯉꯁꯤꯒꯤ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯏꯃꯥꯁꯤꯡꯒꯤ ꯋꯥꯐꯝ ꯈꯔ ꯊꯝꯂꯛꯂꯤ ꯃꯗꯨꯗꯤ ꯃꯩꯇꯩ ꯏꯃꯥꯁꯤꯡꯒꯤ ꯊꯧꯅꯥꯁꯤꯗꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯕꯥꯛ ꯑꯃꯠꯇꯗꯁꯨ ꯂꯩꯔꯣꯏ ꯃꯇꯝ ꯑꯃꯒꯤ ꯅꯨꯄꯤ ꯂꯥꯜ ꯍꯧꯖꯤꯛꯀꯤ ꯖꯦꯅꯦꯔꯦꯁꯟꯒꯤ ꯏꯃꯥꯁꯤꯡꯅ ꯀꯔꯤꯁꯨ ꯇꯥꯗꯦ ꯑꯋꯥꯡꯕ ꯊꯥꯛꯇ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯑꯁꯨꯝꯅ ꯔꯣꯕꯤꯟꯅ ꯏꯃꯥꯁꯤꯡꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯂꯛꯂꯤ